Bsf Constable PK Singha soidana Punjab lomda leiba Pakistan border lansilubadai Pakistan Ranger na Phajinkhre Hairi mahak thadoknaba Bsf ka Pakistan Ranger singa wari sanari haidi tongan ba lal haulub ahungi lanmi ahum police na Phagatkhre security force na chatharakpa khongjangi manung chana Manipur gi tongan ma mafam ahumdagi tongan ba lal hauba lub ahungi lanmi ahum pare haidi Police ki pawasin hai ngarang aina thingkraba Manipur gi lal haulub kanglai yawon kanba lub KYKL gi lanmi ama Imphal East district ki Sagolmang police station gi manung chana kaibi haikak mapal dagi fare haidi faraba miyoi asigi maming Saidem ibungo sahi nimpu manga kawi mangondagi 4-wheeler gari ama mobile phone ani lupa lising ani ga sawnga yauna wallet ama recover tawba ngamle haidi amaromda aina thingkraba Manipur gi lal haulu pripa ki lanmi ama songarang security ki kangbuna Imphal East district ki lamlai police station gi manung chena sawombung paurabidagi fare haidi faraba miyoi asigi maming loitongbam nawba sing chahi 38 kawi miyoi asi miyamdagi namduna sel kaibada chenabani haibasu khangba ngamle hairi makhata na ngarang security force ki kangbuna thi humbagi thabak chathabada aina thingkraba lal haulu KCP nongden khombagi lanmi amaso Imphal East district ki lamlai police station gi manung chena nongpok sanjenbang khulen kaitel mayadagi fare hairi farba miyo esigi maming Loksangbam Sundar Singh Elias Bungbung Chai Kuntramadi kawi miyoi asisu miyamdagi namduna sel khaibada chenabani haiba khangba ngamle haina police ki pawasin haidi Assam police na AIUDF MLA Aminul Islam Kashmir gi Pahalgam landabada PM Modi amasung Amit Shah gi role yawi hairubadagi Phagatkhre haidi Khongjom lan ningsing numita ngarang mafam kayada thabal chongduna hara kumhai amagum pangthokibagi matangda thabal cheli langliba singna athuba matamda matungda tawaroi haina lebak miyam khangna sengdorakadabani haina Herikon gi General Secretary ahaibam anana phongdoragli Pahalgam terror attack mari lainana all political party ki mipam pangthoklagani Pahalgam terror attack mari lainana ngasi numidang pung 3 dagi Parliament annex da all political party gi mifam ama pangtholagani hairi Pawasin hai all political party gi mifam adu Union Defense Minister Rasnana mayai tangma lauraba yai mifam adu da political party singdagi mihut amamam charuk yagani mifam asigi matangda Union Home Minister Amit Shah amasung Union Defense Minister Rajnath Singhana tongan ba party ki mihut kayaga wari sanakiba laikre mifam adu da Union Defense Minister Rajnath Singhana terror attack gi matangda wangangani thajaba yaba pawgi likun amagi matungina party masa singdi mifam adu da saruk yanaba barton tawrakhidi haidi ngasigi mifam adu da Congress party ki maikaidagi kanana saruk yagani haiba hojik phawbagi oina khangba ngamdri adum oinamak DMK gi Tiruchi Siba TMC gi Sudip Bandyopadhyay TDP gi Labu Sri Krishna Debrayalu Chipsena gi Srikanda Sinde amadi RJD gi Edi Singha natraga Manoha saruk yaraba yana leire hairi Imphal East ki Paurabi khulda search operation da Khutlaikaya Phagatkhre security force na chathakiba search operation da Imphal East district tagi yamlaba khuchu Khutlaikaya Phagatkhre haina police ki pauna haidi Pawasi ki matungina Central Force amasung Manipur Police na Imphal East district ki lamlai police station gi manung chena Paurabi khundagi singnaba mafam singda thiba humbagi thabak chathagi haidi thiba humbagi thabak chathabadu da yamlaba khuchu Khutlaikaya Phagatkhre haidi faraba khuchu Khutlaik sing adu makhata ba thabak lokhanaba mari leinaba police station da khusinakra haidi